Nure Muhammad sallallahu alaihi wasallam Allah Ta'ala na ahan basema matungda Hazrat Adam gi zariya dagi mahawanda yorakre Hazrat Shista adugi nasiyat tawre Hazrat Shista adugi yamna hifazat ki sath thame adi matungda silsila war Hazrat Hashim da mag yorakre ba Hazrat Hashim harisi kanano haiba matamda Hazrat Muhammad sallallahu alaihi wasallam gi mapa Hazrat Abdullahgi mapa Hazrat Abdul Muttalib adi matungda maka Hazrat Abdullahgi mapa Hazrat Abdul Muttalib gi mapa Hazrat Hashim ne chikhange ado Hazrat Hashim phoba yorakreba ado Hazrat Hashim phoba yorakpagi silsila sisu haifetang ngarang di Eikhoi Nabi alaihi salatu wassalam gi mahaki silsila sigi matungda puri dunya sida mahaki nasab namase Hazrat Abdullah dagina Huzur sallallahu alaihi wasallam dagina Hazrat Adam phobasi si nasab namasi Hazrat Adam phoba dum mehfuz ki sath lair pai bisi wahid mahak tane mahaki nasab namasi Ab sallallahu alaihi wasallam dagina habetang Eikhoi gi yengse ba Eikhoi gi yengba matamda ai gi ipu si photane yat oi dori se ai ming Ramis ada ai gi babagi ming Fazlur Rahman adugi babagi ming Abdul Sattar adugi mamangi didi ko yad oidre puthau du photane yad oire no oibu matamda ado har ek arab ki di chatna bisi adugi nasab namasi yam sang na dum hoidi simha puini aduga nabi alaihi salatu wassalam gidi Hazrat sallallahu alaihi wasallam dagina Hazrat Adam phobaji huji mehfuz ki sath laire inshallah kisi din matam yarok matamda adugi silsila du sikoi asum tawdana adugi silsila sida Allah na mokhoina guna tawbudi lairadana habidi nabi laiba mapa mapu singche sigi sida guna tawbudi lairadana gunagi wakhallon thoba Allah Taala na chelhan khideba ado Hazrat Shista nasihat tawre adi matungda nasihat taw matam taba matam Hazrat Shista yamna hifazat ki sata adugi silsila dodum la aba matungda Hazrat Hashim phoba yorakreba sigi sida adu yengo Hazrat Hashim sina Nure Muhammad sallallahu alaihi wasallam se mangonda yorap matamda magi marai baksida su nurama Eikhoi gi mangana ma ngalaga dum leirame magi marai baksida nabi gi nur si changa iba misakto adugi magi marai baksida dum ngalaga leigene ngala leirame sigi si kana gumba Yahudi alim man hek uba matamdane Hazrat Hashim gi makhutsi paira matung sida bosa lawramme haibadi makhut sida chubamme magi marai bakta ngaliba nur si Yahudi alim sidi khangba sigi ngaliba nur se mahag ondagi farzan ma macha ma lakadori si puri dunya si ngalhan gadori haibasigi Yahudi alim sidi khangbani na magi makhutsi paira ga bosa pet lawramme chubam meba makhutsi aduga Hazrat Hashim sina mana mafam amada thogakpa matamda mafam dada lairiba posak khudik makna Hazrat Hashim sida sajda taram meba emo mapu sida sajda taram meba nabi sina thogaktri mamangi ni ko nur si lairi ngai arab ki mi sing sina lairiba ehle kitab habidi kitab wala Yahudi natragani Isai mohoi sing sina hek Hazrat Hashim se uba matamda mangonda herammeba aigi isa masak phaja bilai nahak na pamagade e Hashim ai nika tawjage nahak qubul taw haibiduneba aduda mahak na loinem inkan karom nongma numit amadi Eikhoi gi shahe rum gi ningthau se hirqal gi ningthau sina paigam pere aigi nupi se e Hashim aigi nupi si aigi chanu pisi yamna masak matau phajai ai ningthau amani masak matau dasu number 1 da leire paisa nungsa paibe dasu first tani khoi ningthau ni oiri basi e Hashim nahaki adato akhlaq si so aina tasengna makki tajare khangjare nang yamna adato akhlaq lamcha si am phajai haibegi tasu tajare aduna nahak mafam sida lao aigi chanu pisi ga ai nika taujare ge haibese Hazrat Hashim dani bhairis nahaki matik magun si so aina khangen adugi matamuda Allahgi marzi di Nure Muhammad sigi nur si amaka mathangda muntakil tawra kadori meba jo Allah na pamba misak tuda aduna mahang inkar taw khiram meba
इनकार तब अदुगी मतुंग अदुदा नबी अल्लाह ताला की अपाम मदी करी हज़रत हाशिम से अब्दुल मुत्तलिब की करी सिदा अम्मका महा की मख्वांग सिदा चंगहल लकपगी करी दुने अल्लाह ने सिल्ली बसे हज़रत अब्दुल्ला हज़रत हाशिम दगी अम्मका हज़रत अब्दुल मुत्तलिब ता मुंतकिल तौखरे सिदा मथंग दा अम्मका यंग लाइसे हज़रत अब्दुल मुत्तलिब यौरखरे महा की नूर से सिददी हज़रत हाशिम की मतंग दा सिदा अमसुला कदर हज़रत हाशिम सिगी मतंग दा को हज़रत हाशिम सिना खंजरी सिना एंगोंदगी थोगकदौरी हाइबदुनेबा अदु मंगोंदसु थोगक्त्रे अदु हज़रत हाशिम सिगी हज़रत अब्दुल्लागी हज़रत अब्दुल मुत्तलिब की जिसम सिदा मकसिगी नूर से मुंतकिल तौर अब मतुंग सिदा महा की जिस्म हाशिम की मसा अब्दुल मुत्तलिब अब्दुल मुत्तलिब सिदा चंगसल चंगा अब मतुंग सिदा अमक अब्दुल मुत्तलिब दिखांगे दना नबी करीम सल्लल्लाहु अलैहि वसल्लम की मपुनी हबिसिदी को अदु महा की हेक जिस्म सिदा चंगकपगा मागी मसा से अदुकी मतिक मनम नुंसीबगी चांगसी लैरिबा मनाक्ता लैरिबा मिसिंगसिना लोइनमक मेसेज तौबंगमे मनम सिनुंसीबसी मंगोदे नक्चल एदना नुंसीबसी हौरे हौरा मतुंग सिदा नूरे मुहम्मद सल्लल्लाहु अलैहि वसल्लम की करी से अंगान बसे महा की पेशानी मागी मराई बक्सी देशु ngalaga लेरमे अदु नोंग मुनुमित अमा मतम अमा चाही अमा करी तौबने एक इकंग थोकपा चनिंगाई थनिंगाई अमा फोबा लैतबा मतम सिदा हज़रत अब्दुल्ला की मखुद सिपाइरे दना मायम सिंगसिना अदुगा जबले सबीर हाइरि सिदा सिगी सिदा पुखतलम मतुंग सिदा मागी वसीला दगी दुआ तौबा मतम दा अल्लाह ताला ना दुआ दो कबूल तौबीरेगा खुदक तो नोंग चूथ हलखरी मेबा मागी रहमत बरकत से एगो असुम तौदना हज़रत अब्दुल मुत्तलिब की जमाना सिदा जमाना की ममांगदा करम इन तवे है कांदा इखोगी हज़रत इस्माइल की मखोंदगी थोखिबा करी इखोगी जमजम की इसिंग सिगिसी कुआ मनेबा जमजम से इफुटनी दना होरखरे अदुगी इफुटु कुआ ओइना सेमगा थमखराबनेबा सिदा अदु सेम खंगेदा अदि मतम अदुदा इखोगी हज़रत अब्दुल मुत्तलिब अमसुंग हज़रत अब्दुल मुत्तलिब हज़रत हाशिम सिगी जमाना सिदा अदुगी कुआदु मांगखराबने मांगहनखराबने मांगहन गिरिसि चाही क्या चाही चमंगा मांगहनले सिगी तारीख सिबोबे एंगोबा सिगी से अम्र इब्ने हारिस जुरहमी हारिबसी सिगी सिना मक्का मुअज्जमा की मासी मकोक नेबा ओइरगा लेरमिसि मागी कोम सिदा जुल्मु सितम सिगिसी उरकपा मतमदा महाकना अकीबा मपोएबा अल्लाह की मकईदगी अजाब लाने हाइबिस महाकना हिजरत तौखरेबा मफमदुदगी अदुगा हिजरत तौबा मतम सिदा असाइगी जमजम की कुआसे सिगिसी थिंजल्लगा नेबा थममिसि अदुगा कुआसिगी मनुंग सिदा महाकना इखोइगी लैरिबा मागी खुंगंगदुगी सना लुपा माल दौलत से खरा हपचल्लगा मफम सिदा थाथरगा मागी कुआसिगी करीसे मागी मखुम से खुमजल्लगा थमम्मबनेबा अदुगा फुमजल्लम्मबने सिगिसी चाही चमंगा फोबसी जमजमसी कराइद लैखरे कनाना कमैना बन तौखरे कराइद मांगखरे हाइबसी कना अमत खंगखिद्रेब करमैना खंगने चाही चमंगा नसल कया नदुइदा हौखरिसे चाही चमंगा छि अदुमैना लैरकपा मतमसे खंगबा ngamखिद्रेब मयाम सिंगसिनासु थीबदी पामगा मफमदु खंगदबनीना उपाय लेत्रबा अदु इत्तिफाकन नोंग नुमित अमा हज़रत अब्दुल मुत्तलिब से असाइगी नूरे मोहम्मद से हज़रत अब्दुल मुत्तलिब तलाखरे हज़रत अब्दुल मुत्तलिब से पुखलगा चिंग मथक दुआ तौबुंद कबूल ओइरे अदुइ मतुंग द सि इत्तिफाक महाकना तुमगा लैरिङै सिदा हतिम हाइरिसे हाजी होइदि इपु हाजी होइदि खंगमगनि हतिम हाइरिसि हतिम सिदा माना तुमगा लैरिङै द ममंग उहनबने हतिम हाइरिसे ai हाइरकेबा ममंग उहल्लिसि मंगोन हराव पौजिन पीबने ए अब्दुल मुत्तलिब नहाक अदुगुम लब यामना सेंगलब पोसक अदो अदुगिदु खोतोगल लौथुसिने भाइरिसि हाय तौथोगल लौथु हाइबदुने अदो हतिम हाइरिब पोसक से करिनो हाय कांदा मक्का मुकर्रमा हुजिक मक्का मुअज्जमा सारगा लैरिबा मक्का से सिसिगी नकंदा अखोगी राउंड ताबा दीवार मचा खागत लगा लेबने खितंग वांगतक तौरगा स्वाइफो वांगतक तौरगा सिगिसिसु अखोगी मक्का मुकर्रमागी हिस्सा मनेबा मक्का मरुंग सिदा नमाज उजु सोनबा ngamdaba myoychingdu adugi hatim sida kakhatlaga namaज सोनबा मतमदा मक्का मुकर्रमागी मनुंगदा नमाज सोनबा चप माने से
adugi hatim sigi kami tore kan sabai kiram singchina makhoigi yamna humang mangi halal oiba paisa sina makam mukarama si pulap sage na khanbane adugi du khitang chawthu hongena aduna asai gi chom na kan gi si sagat paloira matungda adugi halal mal du loithokibane loithokibde dei adugi du adum huji phoba round koiraga leibane si Allah ki marzi ne ba kari gumba maka si phajana sagat lamma ba du ikhoi gumba na khoi gumba di manung de changaga namaz hundadi kanana ngamgani ngamdaba mu isingdi gi Allah na adugi su mafam do si hatim gawe ba go si mafam sidam hak na tumaga leiringi mamang du uhalle Abdul Muttalib hak adugum la bayamna afaba pusakto adugidu tawthu ga lawthu haibidune anirak subadasu adumaina uhalle adu karamba potno haibisidi khangba ngamdre da ahumrak subu matam sida mahak wanda kari khush khabri harau pojin si peramme zamzam gi kuado mafam da leibani mafam du dagi nahakna tawthu adugi matung aduda adugi kuado sizinaba yarani sini phangani sini ba adugi kuado loina makhangi bin Hazrat Ismail gi wari si loina makhangi meba Hazrat Ismail gi masama sungak tane ba sigi singchi lai singchi loina mak aduga sigi isingchi kaidong da kangchu kangoi kaidong da kharab so oiroi kaidong da adugum tin kangchin gadaba ising natte aduna adugi ising du yamna sengbe ising ni nahak adugi kwado lawthu usine bhairisi Abdul Muttalib sina farishta sida maka hange adugi kwado karamani khoi khangani chahi chamanga da karai da leibano kari tawkhri mo haibe du khoina khangba ngamde haibe matam sida farishta sina herisi adugi mafam aduda Eikhoi but lakpa kangu singchina but ki mingda Eikhoi sasan lenba mafam inai aphatau thilaiba mafam duni sine bhairisi yangoba adui mafam du de thingdi thingjalam khrame ba adu khangda ngai gi adum adugi mafam du da khangkhiba natreba aduna adum adugi de sijinab dune ba adugi mafam du da Eikhoi uche kumba Sama lakani adugi saduna magi machin sina kuwa adugi round do adugi do Eikhoi nishani yalam gani sine bhaisi line yalam gani adugi do yalam matung aduda nahak munna enghoro adugi mafam aduda kuwa adu leiradamni sine bhairisi adu Abdul Muttalib sina sigi kari se mamang si uraba matung sida magi masanu pa harisi sigi puraga lai zamzam gi manak sida kuwasi maunda de tagam medana manak sida leire phammaga ngairaga asagi uchek si lakpa si ngai bene uchek si laaba matung sida mafam sida magi machin sina zamzam gi kwa leiri mafam se round taraga yalam mebe yalam ba matam sida Hazrat Abdul Muttalib sina mafam adu Eikhoi tawthuk na ngai gi damakta Quraysh ta leiri ba mi singchi si singchi ga tanare Quraysh ta leiri ba mi singchi na su Abdul Muttalib na adugi mafam aduda zamzam amasung kwa leiram gane haibisi thajadamina manghonda thinge banang tawganona kaim kanaroi haibdane kaigino hai kanda adugi mafam adudi yam phatta hauthi leibam famni Eikhoi migi sasan lenpham mafamni aduna adui mafam du da karmaina leiram gani haibdane adubu mahak ngondadi Allahgi maikaidegi harau pujen pirak khrabani mamang du ohla khrabani na mahakna mokhoina hairaga su yadabida adum tawba horamme aduga mahakna sisu heramme ba kari masanu pa haris siga aduga mahakna makada leiriba mi singchida heramme ba karina tasengna makkena karigumba aigi ichasina tara hek churakpa matamda mafam sida aisu ichanu pama ziba tawgani Allahgi ming da haibidune mana sigi matang du sulakane bo wari du sangna go adu sida mana amak wasakhre dana nazar tawkhre ba adu Hazrat Abdullah si lakadum last adu si ziba tawgi aduga ziba tawgi sidai Allah na maka najat phangang khibagi wari khara sida lakane adugi matamadu da nangi mafam masida karigumba ai icha tara hek surakpa matamda nakhoigi mafam sida ai icha amadi qurban tawgani haibidune sigi taraba matungdadi Qurayshta leiriba mi singchi loina maktumin laikhreba ad Hazrat Abdul Muttalib amusung Haris sina hujiki kari se kuwasi tawthukba horeba matung sida khidang tawthukpaga Allahgi fazal lagi adugi kuwasi gi nishan se uba hore phangba horeba ahum suba numit sida ahum numit humni suba kandani phangis adui matum adudadi
mi sing chi loina muk chung thong are dana kwa sek thong mo tam ta ai gi ni na loina me et na khle kwa si phanga mina sigi milke se ai gi ni sigi mafam se ai gi ni aduni na moi sing chi loina me et na ra ba matung chi da upai leitere Hazrat Abdul Muttalib sina haire na khoi adugi karim ta khalluraga nu si Allahgi makai de Eikhoi da pirak po posak amani chahi chamanga gi matung da Eikhoi da fazal tawrakpani chahi chamanga chi sigi kwa se ban tawraga leirambadu Eikhoi da phangakpani na Eikhoi khatna ba si phatte khatna roisi yana ba Eikhoi faisla ta hon si sine bhairi si adu karam pe faisla si ta hon gani hay matam sidagi yam thapna chatlaga rahib haibadi Eikhoi gi Isai gi alim ama yamna lai su haiba khang haiba mi ma leibani makhoi gi manak ta chatlaga adu matam radi Qur'an tharakri dana Yahudi chat pakangu singdu Yahudi chatlimi Isai chat pakangu singdu Hazrat Isa da chat pakangu singdu chatlimi adagi Hazrat Musa da chat pasingdu dum chatnari ba nabi gi Qur'an de laktri nabi laktri mina aduda hujiki Isai Hazrat Isa da tharakhiba rahib tu kaweba Hazrat Isa gi Isai sing sigi alim dubu rahib kawe adugi manak sida सात कवे मागी ममिंग से मफम अदुदला Eikhoi मफम अदु चलगा फेस्ला तहल्ला सिने फरे लोइनमक यारे यार मम तु मोहई सिंग छि लोइना पुंछलगा शाम गी मैकै सिदा मोहई सिंग छि पुरगा लाए मोहई कया मोहई खरा अदो नुमित कयानी नुमित तरानी त्रामथोइनी सि चलब मतुंग सिदा मफम मदा मोहई सि याम थापना ising chulai taba reteli pura ret ngakta laingoi ngakta ising gi koi nyamani shan laitra mhamam da moi ji yau khreba adana moi ji ising thakpagi system pho lai khidre ising phangdre ada yam lapna salaga su karai da leiram gani karai da phangani haibigi thajaba amu pho ba laitre ba moi sing chida adugi matung adu di moi si Hazrat Abdul Muttalib ki manak chida la abu matung da yamna picture onjana haire e Abdul Muttalib Eikhoi karimta upai lai jedre karino na hang amadi tawchine aduda Hazrat Abdul Muttalib na hari se aisho upai leite kari haini aduna nasana sagi qabar do nasana sana tawraga ngai na ro sine bhairi si sibagi ngai na ro haibidune mi singchina masa masagi qabar si tawbagi tayari da laina khre upai leitramina sirane haibiduda karigi mafam du da yam tham ising laibagi system chaba thakpagi kari leitamina moi sirane haibisi thajare adugi matung aduda Abdul Muttalib sina haiba nakhoi taseng na makyuina Allahgi mathakta thajaba thamun sine Allah na lambi amadi silak payai sine adugi matung adudagi mohoi sing chijo khapare mafam asi Eikhoi thadoga matam mafam khara khidang chatlaga Eikhoi adugi system ching do Allah da haijabra karino tawra silaona hek mahakna ma ki pochai siloina kari taw punjal laba matung sida safar mafam dudagi khitang leng thorakena magi ut se hek hawat hanba matam dagidi magi ut ki mafam sidagi Allah na isingi phut ama phawalak pane Hazrat Abdul Muttalib ki kolami mafam sidagi kari ising ama ising ifut ama phawalak pane ado ising ama pholakpa matam dadi mi sing chi loina amaka harauba ama po edana ado ising du su karamba yamna sengbe ising athumbe ising du ne jari oheli si sigi wari si uba matam da lairiba Hazrat Abdul Muttalib sina hek ifuchi uba matam da hai lao la khoi loina mag Allah taala na Eikhoi punna makbu sibadagi kanbi de sine adugama lairiba kafla sida lairiba mohoi mi jamaat sing sida lairiba mi sing chi loina ma ising thakta na chadana tawraba matung asida amaka Hazrat Abdul Muttalib na haiba loirabra adui taraga dilao mafam do rahib du gi manakta Eikhoi chatlasi aduga Eikhoi faisla ta halasi sine adu Quraysh ki maka Quraysh maka sing china hari isa maka ema Eikhoi gi sardar Eikhoi gi makok nahak Eikhoi loina mak rahib ki manakta chatpagi koi darkar oidre Eikhoi de loina mak khangal labasini taseng na makki asman gi khuda gi maikai dagi Eikhoi da faisla tarabasini sineba Eikhoi da faisla tarabasini sineba jis khuda na Eikhoi da yam asuk yamna kanglaba asuk yamna Eikhoi gi registan oiraba mafam sida nahak ki zariya dagi nahak onda ifut phol lakpa amasung ifut ki
posak ama ata tawbirisi sigisi ekhoi na khangba ngame makada leiriba zamzam asisu nahak ki zariya dagi inayat tawbirakpani aduna ekhoi loina apang batare ekhoi na dawa tawribase aran batare si nahak ki barkat amasung rahmat tagini ekhoi loina mak yazare aduna fesla tahanbagi darkar oidre ekhoi hallaga chatlasi sine asum tawdana mahak loina makna mahak onda adugi milkiyat se Hazar Abdul Muttalib ki magi milkiyat sin nakhreba adugi matung adudadi karino haikanda Hazar Abdul Muttalib na nong manumit ama hatim sida tummaga lairingai matam sida chandi ki ek sufed zanjir chandi gi haibadi chandi di khangi dana silver hai tare natragana ekoi chandi gi lupa si gi angau bani dana angau bu machu gi jotli hai tare magi kari sidagi namgan sidagi thogi eb aduga sigi je thoga amo tung sida magi ekoi gi makok hai tare dana janjir sigi hanba haubosi machin hai tare machin se asman machin amana asman gi mekeida aduga machin amana zamin gi meke romda aduga ahum suba machin ahum mari thokadori meba mashrikta amana maghrib pi meke romda sigi si loina mag thoga aga chakai chatkibasi mahaki mamangdu uhalam kane adu thoga aga ekhoi upambi pamphi ne samaka uhalleba upambi pamphi sigi sida magi upambi pamphi sigi mathak sigi masa singche sisina asman si pulapna thalan khere aduga makha gi sidana magi upambi pamphi sigi shakhe hargadi magi masa duneba tehniya har sisu masa neba ko adu masa tehniya har sina masa macha hai tare aduga ekhoi gi shakhe har sina masa achaubudu masa achaubasu kakhatlidana adidi matungdi masa achaubudi masa macha lo kari tawre idana si singchin amaka maghrib mashriq chi pulapna ferahin kreba aduga sigi upambi pampi adugi matik roshan oirame bangalam me mangon degi yotli thoge angobu masugi yotli machin mana asman gi maikeida machin mana zamin da machin mana maghrib amasung mashriq ta si maikei mari si adugi yotli si amako upambi oin uhalli meba upambi si uhanba matam sida magi upambi si gi masa achaubu sina asman gi maikei romda masa singchina zamin maghrib mashriq si pulapna si uhalli meba uhallaba matung si mana hoi adu uhalla kadori me uhallisi Abdul Muttalib sidane uhallisi adugi darakht si upambi pampi si adugi matik roshan noina ngan na su uhalle adugi karido upambi si ekhoi gi Arab amasung azabta lairiba mi singchina adugi upambi du sajda tawbusi su uramme adugi upambi du mikup khudingi magi ngan ba amasung azmat se sigisi adum hengat halamme mai mamang du urisi aduga miyoi khara manadi Qurayshki miyoi khara mana adugi upambi du kakthak na ngai gi fikar da dum lairamme aduga miyoi khara mana upambi du da su ya laga su lairi cheyong adu sigi kaktat kena laiba miyoi khara se sigi sina upambi manak se hek yorpa matamda ekhoi gi yamna masak matau fajaraba miyoi naujawan makhoi singchina darakta gi manak sida lepa matung sida ekhoi gi kaktat kena changa iba kangu singche si singchi mamit thugai rameba amasung magi kari se manamgan si thuti ameba mamang sida uhalli se boba अदुई मतुंग अदुदा दरख्त के पास नहीं आने देता मोहि सिंची असाई कथत के ना लाइब कंगू सिंची उपाम्बिसी की मनाक सिदा यहुन बंगम खिदरे अदुगा हजर अब्दुल मुत्तलिब सिना माना पामिसी करिन है कंदा अदुगी उपाम्बी दुदा माना सुयान गे अमसुंग पाइगे ना खल्लेबा मसासिदा
tawumsung magi makhutsi yaubangam khideb adui matung aduda naponja kisine kaha kana gummi man hariba asagi nure muhammad nangon de yauri base tasengna makit nangi pusta dagi mandre sine nangna asagi lamadu phangkhidramina mande haibidune udi masum nupa hoi aduna asagi mamang chida asagi mamang liba kangum nadi nahak adugi nahak ondagi laoi haibisi si hairkheba adugi duda amaka ekhoigi matamduda kahina aurat hari si panji engduni ko matamdugi panji di yam chatnarame matam sigi panji si laani sigi matang da sigi matung da laane nabi sina hek hazrat amina gi shikam mubarak tegi thoga aba matung da ne panji eng basing si loina mang khrani adai shaitan sing sina asman gi mathak ta kakhat laga farista amasung allah ga wari sana bagi taba ya bagi system se si se mamahan kharen adi matung da adu kahina hari si shaitan ga mari leinaraga hujiki nupi sida laaga hujiki nupa sida laaga hiduk sumaina asman matakta allah gawari sana wari si thukani haibesi haidu matungda mana khangamina adugi duda wa mayam ama punjallaga wa mayam hapsallaga ahenba adumai missing sida hairaga bekai halambane adugi system do makko bantora kadori me ujiki kahina nupi sida mahakchina laaga hange hangma matam sida haeba tasengna makiwena nangondagi nasanupa ma mi nasama thogakani sigi sin maghrib amasung masjid fawusi si ningthau erakani malik erakani sine asman amasung makhulta lairiba myoy khudingmak zamin da lairiba myoy khudingma asi mana tawriba karido magi matung loina innarakani haibidune maghrib से मशरिक से मगरिब तक ज़मीन से आसमान तक उसकी तारीफ मगरिब अमसुंग मगरिब तगिना मशरिक फोबा ज़मीन तगिना आसमान फोदा लाइरिबा मी खुदिक मगना मागी मतिक मगुंजी थागत कनेबा वाहिद महाखक्तनी लाइरिबा मुसलमान के अतोपदा गैर द लाइरिबा मी सिंचिसु नंबर 1 दनेबा महाकु महाक यादब अम्मो फोब लाइतेबा पूरी दुनिया सिदा लाइरिक अम इएबा पूरी दुनिया सिदा अचौ अचौ लाखरिबा मी सिंचिगी matik magun si inangai gine na achauba misaka man eikhoi de na chahi sigi zamana sigi mamang gi zamana da achauba mi amna e kheba lairik ama adu man haeba mi singchina hangpa matam da adugi lairik tu da ahanba maming irisi eikhoi gi nabi gi maming e atopa gair singchina hangeba nahak ti musalman sunatte aduga nahak na karigino muhammad rasulullah SAW sina ahanba da mahak ki maming lawri sena man haeba ai majburi ni पूरी दुनिया से आईने एंगप मतमदा मंगोंदगी हेना फबा मंगोंदगी हेना अदतो अखलाक फजबा मिसक अम फबा लाक्तरीन अदु मान असाई हाइग्री से करी मरम के हाइग्री महे कंदा नबी सी उम्मी हाइरी मिदना मासी कनादेनो अम फोसु तम खिदे मागी उस्तासु कना फबा लेते लाइरिक हाइतबगी चांगचे काम हाइते हाइब मतमदा ममिंग ई बहिब नते aduna atai singchidi masa masa gi talent maming chatiba mi singchini mamai magi loina mo ustad amomom leibang haktane ba aduna hairi ba sigi myoi sindi allah gi maikei degi khuda gi maikei degi mongon achauba niamat am tawbani aduna ai majbur oiraga ida bi yada ba gi mahakche number 1 da makok te ibani na hujiki mi sina heram me kam aduna zamin se da lairi ba asman se de wa rafa'na laka dhikrak hairi si quran gi manung da si allah hairi me ba e nabi ji nahak ki zikr se puri dunya se da loina makta maming chat hangani hairi adune bi se da hairi se aduna puri dunya da lairi ba mioi khudi makna da hujiki nangi degi lakadori ba isa se si gi tarif tawgani matik magun thagat kani sine aduna hazrat abdul muttalib sina asagi aigi cha ma lakane haibidu ngairaga leijaram me adubu mahak wanda din nasib oidre asum tawdana huzur sallallahu alaihi wasallam gi nur se amaka kanada muntakhil tawkhare hazrat abdullah da muntakhil tawkhare sidana mang interesting oirane nakchal amina asagi nur se hazrat abdullah dagi amaka hazrat amina da muntakhil tawra kadori meba adu hazrat abdullah gi na thogak pamatamda sigi da interesting oi wari aina ngarang haidana hazrat yusuf kidi sumna khake hazrat yusuf si uba makhoi gi misra da lairi ban nupi nifu se sisina makhot khaktane bu kaktat khrisi aduga makhoi nupi nifu se sigi amaka hazrat yusuf si hek uba matamda hazrat zulaikha gi matang ne khange dana
ngawraga laikhreme ba hanubi mami tang laikhreme ba Hazrat Yusuf ki mang kappaga adumaina asai ki Hazrat Yusuf ukriba nupi nifu makhut kaktan ki haiba nupi nifu sa sigi sisu mahoi mayum pandabida Hazrat Yusuf oina lolaga angawba pagal khana angawba leir mafamda changa siba khara adagi lambi lamkhangda siba khara adumaina si khame moi sumda khaki Hazrat Yusuf se amakhakda ubada mahoi gi wakhanda ngawdana aduga Hazrat Abdullah si sidadi uba matamdane Hazrat Abdullah si nupi chani si sina nikagi paigam tawibe e Abdullah na hak aige nikah solo aduna solhauda matamda Hazrat Aminada nur si muntakil taw matamdane asagi nupi chani se su mayum pandabida Hazrat Abdullah gi wakhalda gali da siba khara pagal khana da siba khara admine oigine adi targadi Hazrat Yusuf ka Hazrat kariga aap sallallahu alaihi wasallam ka phajabasi ego kayam phajaramani habisi ado sigis da mathangi da lani inshallah suksoi choidana makki hayeng Allah taala ta ge khara jam to subhanallah subhanallah